Manipur President's rule gi mahutta miyam gi laingak ama athuba matamda semba yanaba conducive atmosphere ama thamnaba kanna hotnari haina BJP MLA KS Ibomcha na phongdorakli wafama singasi Imphal gi thambal sanglenda BJP gi MLA KS Ibomcha amasung yumnam khemchan anina BJP gi state president A Sada unaruraba matung Ibomcha na paumi singda phongdorakibani Ibomcha na makataraduna MLA singna haukiba numit kharani gi mamang the state president A Sadaga unaduna Manipur da popular government semnanaba center gi leader singda taksin binaba haikiba adugi matung inna A Sadana BJP gi national president JP Nadaga unaduna wari shanaba laikre madugi matung inna makataba kari paudam leibagi haibagi matangda Sadaga unaduna wari shanabani hairi Popular government thambavisi government to thambaya bagi conducive atmosphere ma hana create to bagi darkar ma leibinina center na create to no honari mayam no so handak seriously lokhol lei thabak singsi ubirangani hojik so wari utai saba se so this state mayam ma lokhol lei si seriously conducive atmosphere ma create to no bagi thabak sing lokhol lei si complete normalcy la halaga government la ma sem na bagi am kan honari I elaborate tawjaroi the issue si am sensitive oi bol mane ko se aduna wahi si mature oi dana phongdo kan da aduna su heta kai ba message am pirak ya haidi matam chana phongdo ga di am phabo ga da budo kana gum ba khara da di ai no si wa ma haibe si matam cha dana ma na si phongdo re na ta hairaga sathari ba waroi sin na ma porak na ba gi ri government install tawna ba gi changsel ai ba posi da kai ba or kadam su leibini na Amaromda Manipur da hauzik salairiba president's rules asi Kanglup animakta chap manaba miteng amagi makhada thabak tawkhallakpagi mami chawna tari haina MLA yumnam khemchana phongdokre mahagna makha taraduna kuki Kanglup singgi marakta su NIA na maralgi matung ina phaba punbagi thabak chathariba asina nakal animakta manaba miteng da thabak laukhatli haiba adu takli haina phongdoraki loinana popular laingak ama sembagi matang asidi center na laurakpa warep ki makha poli haina su mahakna makhatana phongdoramki phaba ya ba kudak da phaba ya ba atmosphere su leitaba dum mayam ubiramni adwai da sagi madu PR sarkar na thon bani haibadi ai makki hoina de haining de but sagi kare ni nakalani mak Samana tawam tu ia hebado ai ado yajaningi loina na handa suma kangpopida NIA na fari dungai aidi nakanani makedum balance ami yenga tawlibrai na sum khali